ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯕꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯕꯣꯛ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ, ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ, ꯀꯣꯔꯧ ꯅꯥꯔꯜ ꯋꯥꯏꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯆꯨꯖꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯆꯟꯗꯨꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯍꯤꯡ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯨꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯟꯗꯨꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯀꯥꯔꯨꯒꯦ ꯈꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯃꯝꯁꯜꯂꯛꯂꯤ꯫ ꯆꯟꯗꯨ ꯃꯈꯨꯠꯇ ꯆꯩ ꯑꯁꯥꯡꯕ ꯑꯃ パꯏꯗꯨꯅ ꯃꯗꯣ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯄꯥꯏꯔꯛꯂꯤꯕꯅꯤ꯫ ꯆꯩ ꯑꯗꯣ ꯁꯨꯗꯨꯅ ꯃꯍꯥꯛꯅ ꯆꯨꯖꯥꯛꯀꯤ ꯆꯥꯎꯈ꯭ꯔꯕ ꯂꯧꯀꯣꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯥꯈꯠꯂꯛꯂꯤ ꯃꯌꯨꯝ ꯌꯧꯅꯅꯕ꯫ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯁꯤ ꯈꯔ ꯊꯥꯞꯅꯩ꯫ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 30-40ꯗꯤ ꯑꯗꯨꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯔꯝꯗꯤ ꯉꯁꯤꯁꯦ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯀꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯉꯟꯅ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯉꯔꯥꯡꯁꯨ ꯆꯨꯖꯥꯛ ꯐꯅ ꯌꯥꯝꯅ ꯃꯤꯅ ꯍꯨꯔꯥꯟꯂꯝꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯒꯤ ꯃꯃꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯄꯥꯕꯨꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯟꯗꯨꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯕꯖꯥꯠꯅꯣ, ꯆꯥꯛꯁꯪꯗ ꯃꯨꯔꯨꯝ ꯉꯪꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯟꯗꯨ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄ ꯁꯥꯔꯒ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯆꯟꯗꯨꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤ, "ꯍꯩ, ꯈꯨꯜ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃꯕꯨ ꯇꯥꯔꯤꯅꯦ ꯅꯪꯕꯣ꯫ ꯅꯆꯥꯅꯨꯄꯥꯅ ꯆꯨꯖꯥꯛꯀꯤ ꯂꯧꯀꯣꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯆꯨꯖꯥꯛ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯑꯩꯗꯤ ꯃꯤꯍꯨꯟꯕꯨ ꯀꯌꯥ ꯁꯨꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯁꯣꯝꯗ ꯌꯥꯝꯈ꯭ꯔꯕ ꯌꯦꯟꯁꯤꯡꯁꯤ ꯂꯣꯏꯔꯤꯕꯅꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯪꯗꯕꯗꯤ ꯌꯥꯗ꯭ꯔꯦꯗꯣ꯫ ꯏꯕꯥꯅꯤ ꯑꯃꯃꯝ ꯁꯪꯅꯕꯅꯤ꯫ ꯌꯦꯟꯒꯤ ꯂꯩꯔꯤꯕ ꯑꯁꯤꯅ ꯌꯨꯝ ꯃꯌꯥ ꯈꯔ ꯅꯛꯏ, ꯃꯁꯤꯗ ꯑꯣꯏꯅ ꯃꯍꯥꯛ ꯊꯝꯂꯁꯤꯔ ꯈꯪꯗꯦ꯫ ꯆꯨꯖꯥꯛꯀꯤ ꯑꯗꯨꯗꯅ ꯑꯩꯅ ꯑꯣꯏꯅ ꯂꯩꯔꯕ." ꯋꯥꯐꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯃꯥꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯕ? ꯂꯩꯀꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯈꯤꯕꯁꯤꯅ." "ꯍꯩ, ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯇꯥꯕ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯗꯅ, ꯃꯗꯨꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡꯗꯨ ꯍꯅꯨꯕꯤ ꯑꯃ ꯍꯦꯛ ꯊꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯑꯗꯨꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯛ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯇꯥꯁꯤꯜꯂꯨꯕꯗꯅꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯕꯨ ꯍꯅꯨꯕꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯥꯠꯅꯤꯗ꯫ ꯃꯤꯒꯁꯦ ꯍꯦꯛꯇ ꯄꯥꯏꯔꯒ ꯁꯣꯔꯣ ꯎꯊꯛ ꯇꯥꯅ ꯆꯤꯡꯈꯠꯂꯒ ꯎꯊꯛꯇꯒꯤ ꯊꯥꯗꯔꯛꯏ ꯍꯥꯏꯔꯤꯅꯦ꯫ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯏꯗꯜꯗꯨ ꯃꯍꯥꯛꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯆꯦꯟ ꯇꯥꯔꯛꯈꯤꯕꯖꯥꯠꯅꯤ꯫ ꯆꯦꯟ ꯇꯥꯔꯛꯑꯦ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯩꯕꯣꯡ ꯃꯈꯣꯡꯒꯤꯗꯨꯗ ꯁꯦꯝꯂꯨꯕꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯣꯞ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯔꯛꯄ꯫ ꯑꯗꯩꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯥꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯏꯗꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯗꯜꯅ "ꯀꯔꯤ ꯍꯥꯏꯒꯦ? ꯀꯅꯥ ꯍꯪꯕꯅꯣ? ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯨꯗ ꯍꯅꯨꯕꯤꯗꯨꯅ "ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯏꯗꯜꯗ ꯍꯥꯏꯕꯖꯥꯠꯅꯤ꯫
ꯃꯗꯨꯗ ꯏꯗꯜꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯑꯗꯨ ꯏꯟꯅꯔꯨꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯣꯡꯈ꯭ꯔꯕ ꯃꯣꯡꯁꯣꯡꯕ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯑꯁꯤꯗ ꯂꯩꯁꯦ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯨꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯏꯗꯜꯅ ꯀꯔꯤꯕꯨ ꯂꯩꯕꯖꯥꯠꯅꯣꯅꯦ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯁꯤꯗꯕꯣ ꯍꯥꯏꯗꯅ ꯃꯥꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯍꯦꯛꯇ ꯀꯅꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤ ꯄꯨꯡꯉꯧ ꯉꯧꯔꯒ ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯉꯥꯡ ꯃꯆꯥ ꯃꯈꯣꯡꯗꯨ ꯀꯥꯎꯔꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯜꯗꯨ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯁꯥꯏꯀꯜꯒ ꯍꯨꯟꯇꯣꯛꯂꯝꯃꯒ ꯃꯈꯣꯡꯅ ꯆꯦꯛꯂꯒ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯂꯩꯀꯠꯅꯕꯗ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏꯕꯅ ꯂꯥꯏꯌꯦꯡꯕꯗꯒꯤ ꯆꯕꯥꯟ ꯊꯥꯗꯣꯛꯑꯒ ꯐꯈꯤꯗꯅ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯅꯍꯥꯟꯋꯥꯏꯗ ꯃꯁꯤꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯍꯅꯨꯕꯤ ꯃꯁꯨ ꯃꯕꯦꯟ ꯂꯥꯛꯃꯤꯟꯅꯕꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯃꯁꯥ ꯑꯃꯅ ꯁꯦꯠꯊꯔꯛꯇꯨꯅ ꯅꯟꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡꯁꯤ ꯈꯔ ꯑꯗꯨꯝ ꯇꯝꯅꯕ ꯖꯥꯠꯅꯤꯗ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯄꯣꯠꯅꯤ꯫ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯆꯟꯗꯨꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯃꯥꯅ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯣꯏꯒꯤꯅꯦ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯏꯗꯜꯗꯣ ꯌꯥꯝ ꯀꯤꯒꯟꯕꯅꯤ ꯀꯩ ꯀꯥꯟꯗꯕꯗ ꯍꯩ ꯀꯤꯒꯟꯗꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯊꯦꯡꯅꯗꯦ ꯍꯥꯏꯗꯅ ꯑꯗꯨ ꯂꯥꯏꯊꯣꯛꯄꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯐꯔꯦ ꯏꯆꯥ ꯅꯨꯄꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛꯁꯪꯗ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯊꯛꯅꯅꯕ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯆꯠꯀꯗꯧꯔꯤ? ꯉꯁꯤ ꯁꯤꯃꯗꯤ ꯇꯣꯛꯀꯦꯒ ꯇꯣꯛꯑꯣꯗ ꯏꯕꯨꯡꯉꯣ꯫ ꯑꯁ ꯄꯥꯕꯨꯡ ꯑꯗꯨ ꯌꯥꯔꯣꯏꯗ꯫ ꯉꯔꯥꯡꯁꯨ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅ ꯆꯠꯂꯨꯕꯒꯤ ꯆꯨꯖꯥꯛ ꯐꯩꯅꯥꯝ ꯑꯃ ꯃꯤꯅ ꯍꯦꯛꯇꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯅꯅꯦ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯆꯨꯖꯥꯛꯀꯤ ꯐꯥꯔꯝꯁꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯂꯤꯕ꯫ ꯐꯔꯦ ꯆꯥꯛ ꯀꯥꯊꯣꯛꯂꯒꯅꯦ ꯆꯠꯅꯕ ꯇꯧꯔꯣ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯦꯟꯁꯤꯡꯁꯤ ꯈꯔ ꯊꯥꯗꯣꯛꯀꯦꯗꯅ ꯈꯜꯂꯤ ꯃꯤ ꯊꯤꯔꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯆꯨꯖꯥꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯁꯨ ꯃꯍꯥꯛꯀꯤ ꯌꯦꯜꯒꯤ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯌꯦꯡꯒꯣꯜ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ꯫ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯈꯔ ꯅꯛꯅꯩ꯫ ꯃꯤꯅꯤꯠ 2-3 ꯆꯠꯂꯒ ꯑꯗꯨꯃꯛ ꯌꯧꯏ꯫ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯑꯁꯤꯅ ꯈꯔ ꯂꯥꯞꯄꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯗꯨ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯀꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯇꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯆꯟꯗꯨꯅ ꯅꯣꯡ ꯇꯥꯗꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯁꯪꯗꯨ ꯈꯔ ꯌꯨꯕꯅꯤꯁꯦ꯫ ꯍꯣꯏꯗꯍꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯀꯩꯅꯣ ꯇꯧꯗꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯀꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯉꯁꯥꯏ ꯃꯄꯥꯕꯨꯡꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯟꯗꯨꯗꯣ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯂꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯁꯨ ꯆꯠꯅꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯅꯥꯕꯨꯗꯤ ꯂꯧꯕꯨꯛꯇ ꯀꯨꯝꯕꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯟꯗꯨ ꯃꯇꯣꯝꯇ ꯆꯨꯖꯥꯛꯀꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯐꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯆꯟꯗꯨꯗꯣ ꯂꯧꯀꯣꯜ ꯑꯗꯨ ꯌꯧꯔꯛꯀꯗꯧꯔꯤ꯫ ꯂꯧꯀꯣꯜ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨ ꯂꯥꯟꯒꯅꯤ ꯈꯜꯂꯨꯕꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯂꯥꯎꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯆꯟꯗꯨꯅ ꯃꯊꯪꯕꯨꯗꯤꯁꯨ ꯈꯟꯖꯔꯤ ꯅꯣꯡ ꯆꯨꯔꯝꯗꯥꯏꯒꯤ ꯃꯪꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯠꯄꯒ ꯇꯧꯔꯤ꯫ ꯁꯨꯃꯥꯏꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯤ ꯂꯥꯏ ꯇꯤꯟ ꯌꯥꯝꯅꯁꯨ ꯊꯣꯛꯑꯦꯗꯅ ꯍꯥꯏꯅꯩ꯫ ꯃꯐꯝꯁꯤ ꯑꯩ ꯀꯟꯅ ꯆꯦꯜꯂꯒ ꯂꯥꯟꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯏꯁꯩ ꯍꯧꯅ ꯁꯛꯂꯒ ꯃꯍꯥꯛꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯂꯥꯟꯊꯣꯛꯂꯕꯗ ꯆꯟꯗꯨꯗꯣ ꯅꯤ ꯍꯦꯛ ꯇꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯆꯨꯖꯥꯛꯁꯤꯡ ꯍꯧꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯗꯨꯡ ꯁꯣꯠ ꯑꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯐꯠ ꯀꯥꯞꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯆꯟꯗꯨꯁꯨ
ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕꯁꯤꯗ ꯋꯥꯈꯜꯗ ꯄꯪꯁꯥꯗ ꯁꯥꯒꯠꯂꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯁꯪ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯆꯨꯖꯥꯛ ꯆꯕꯨꯜ ꯄꯔꯦꯡ ꯍꯧꯔꯤꯕ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯍꯥꯏꯕꯗꯤ ꯃꯔꯛꯂꯣꯝꯗ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗꯤ ꯂꯣꯏꯅꯃꯛ ꯆꯨꯖꯥꯛ ꯄꯥꯝꯕꯤ ꯍꯧꯖꯤꯜꯂꯤ, ꯑꯗꯨꯒ ꯆꯨꯖꯥꯛꯀꯤ ꯍꯥꯏꯊꯔꯛꯄ ꯃꯅꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯁꯨꯔꯨꯡ ꯃꯅꯨꯡ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯅ ꯆꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨ ꯁꯨꯛꯂꯕ ꯆꯨꯖꯥꯛ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯟꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯪ ꯑꯁꯤ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ, ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡꯗꯤ 7 ꯇꯥꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯣ ꯑꯁ ꯄꯨꯡꯁꯤꯗꯤ ꯌꯥꯝꯅꯕꯨ ꯉꯜꯂꯤꯅꯦ, ꯑꯩ ꯀꯩꯗꯧꯅꯤꯗꯨꯗꯤ ꯆꯨꯖꯥꯛ ꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯊꯣꯛꯑꯝꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡꯍꯥꯏ ꯑꯃ ꯄꯥꯏꯔꯒ ꯆꯨꯖꯥꯛꯀꯤ ꯍꯧꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯀꯣ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯨꯖꯥꯛ ꯍꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯂꯧꯀꯣꯟ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯎꯕ ꯐꯪꯈꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ꯫ ꯃꯌꯦꯛꯁꯨ ꯁꯦꯡꯅ ꯎꯗ꯭ꯔꯦꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ꯫ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯗꯤ ꯑꯁꯤꯗ? ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯂꯧꯄꯥꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯥꯗꯅ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯆꯠꯂꯒ ꯍꯪꯉꯨꯁꯤꯔ ꯑꯩꯕꯣ? ꯍꯣꯏꯗ, ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯆꯟꯗꯨꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯅꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯂꯣꯝꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤ꯫ ꯆꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨ ꯌꯧꯅꯅꯕꯒꯤ ꯆꯠꯅꯅꯕ ꯂꯝꯕꯤꯗ ꯍꯧꯍꯧꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯛꯂꯕꯅꯤ꯫ ꯆꯟꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯎ ꯋꯥꯒꯤ ꯃꯔꯨꯝ ꯅꯠꯇ꯭ꯔꯒꯅ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯎꯔ ꯃꯥꯜꯂꯦ, ꯑꯩꯅ ꯂꯥꯞꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯆꯟꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯑꯕꯣꯛꯇꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯑꯃ ꯂꯩꯌꯦ, ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯀꯦ ꯇꯧꯕꯅꯤ, ꯋꯥꯃꯟꯈ꯭ꯔꯗꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯄꯣꯊꯥꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯆꯟꯗꯨꯅ ꯑꯕꯣꯛ, ꯑꯥꯗ ꯍꯧꯔꯤꯕ ꯌꯥꯝꯂꯕ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯩꯒꯤꯅꯤ, ꯃꯁꯤꯁꯤ ꯁꯪꯕ ꯂꯥꯛꯂꯤꯕꯅꯤ ꯑꯕꯣꯛ꯫ ꯁ꯭ꯋꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯄ ꯎꯈꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨ ꯏꯕꯣꯛ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯩꯕꯨꯗꯤ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯛꯂꯤꯕꯅꯤ, ꯑꯁꯤꯒꯤ ꯍꯩꯕꯣꯡ ꯍꯧꯔꯤꯕ ꯑꯁꯤꯗ ꯃꯄꯥꯜ ꯑꯗꯨꯝ ꯊꯣꯛꯂꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯅ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ, ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣꯝꯇꯪ ꯊꯤꯟꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦ꯫ ꯅꯍꯥꯛ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ꯫
Matam aduda Chanduna masigi Hanubisibu Haibong Mokong to a Haiba Hanubidu Oiraba Zalani. Wairamba Sumayai Asum the Kalaga Chanduna Hanubi Aduda Abo Abuk the Kadai is Urbano Asuk Tindaba Kala Sidabo Kadai the Tien Benone Asuk Naladabo Chandu Hanubi Aduna Kumliba Bakumadu Tavada Karadi Kanjani Matamsi Pung Mapan Helabani Tarata Select Labani Matam Masita Hanubi Aduna Kadai is Uribano Hibasini Chanduna Wakan Masidigi di Chanduna Pariabo Aboke Yum Jonaba Timbu Hibado I Timbiraga Laklo Hairi Hanubi Aduna Su Hoi Hoi Fare Fare Haiduna Chanduki Mamang Taduna Chatli Hanubi Aduna Chanduda Magi Maming Hungly Amati Mama Mapagi Maming Su Hungly Chanduna Madupunamak Loina Kumli Matau Asumna Chandu Amati Hanubi Ado Wari Sana Sana Asum Lakpada Chanduki Matung Lomda Kanagumba Amsu Inrakbaki Sahum Pangi Sahum Madu Panglak Paduta Chanduna Kana Anone Tungda Muk Inrakibusina Asumna Kalaga Yen Toklubada Hanubi Ado Haibong Aduki Masha Amata Pamduna Lerami Hariba Tabak Asi Haibong Makong Adudaki Karakajik Chaturaba Matamda Chanduna Ukibani Madu Upada Chandudi Swai Laukri Mahaka Zaminariba Hanubi Aduna Kana Werbazano Haduna Latrupadi Hanubi Adwa Mamanga Zalamdri Masidagidi Chandu Matwai Hingna Haiduna Haibong Horiba Adolum the Natraduna Majumlum the Hotuna Selekli Chanduna Adumna Kanna Selaka Matamta Chanduki Hek Mamang Maktada Haibadi Chanduna Chatliba Lambi Adugi Mayai Adum Maktada Hanubi Aba Saishu Suduna Chatlaga Leramli Madu Upada Chandu Chelambadaki Chaplepi Akوiba Adu the Yankibada Mi Amatasu Tavanati Mahana Chalima from Masitigi Arapada Mi Kayamagi Yum Takrabani Adu Hojik Chanduna Laklibasiri Kuli local Adu Chatpayaba Nambi Adum the Katang Lakmanina Mafam Murdati Satukasin Jaba Amati Logi Singi Matam Kakata Chanaba Lambini Hairiba Lampi Aduta Chanduna Mi Amatang Mating Pangpinaba Lauge Hairabasu Kanasu Lebu Udi Aduka Yum Singsu Yamna Lama Tanari Chandu Chelam Badagi Chap Lepaga Mahan Uriba Hanubi Aduta Sangtrik Yindu Lady Hanubi Adudi Jaishu Suduna Asuma Sum Salam Laga Chap Lepkri Chandu Karito Kadubano Haiduna Tungda Mukjing Mangda Mukjing Taudu Lady Tung Lomdana Mahaki Sujak Tariba Lopak Adugi Mapamado Kara Lafori Arduga Mangdana Hanubi Amanashu Suduna Chatuna Lady Chandu Tokhong Kandi Hanubi Adusu Asum Salam Batagi Sap Lepkri Arduga Matung Handuna Amuk Lakli Hanubi Aduna Dumna Matung Halaga Lak Badu Ubada Chandudi Kiman Kibana Mahak Maning Handuna Amuk Chelakli Arduga Mahaki Sujak Horiba Mapamadu Tamna Chelakpada Haibung Adusu Tingaribani Hanta Mukti Chanduna Haibung Adugi Matata Yankat Ubata Kanamata Labor Udi Chandu Nasigi Numit Asita Mahaki Aroiba Numit Oiladra Haiduna Mahak Masado Kitikirum Tona Yamna Pakatna Kana Chelakli Mahana Adumna Chelaka Matamta Mahaki Koktak Aduta Horiba Haibadi Lambigi Nakanda Horiba Zaur Haibung Pabis Tingaduki Masama Yamama Lambi the Haitarakli Bani Haitarakliba Masa Singado Chanduna Ziliba Makok Mapadani Hairiba Haibung Pambi Adugi Zaur Masama Chandugi Makai Tamna Shetaduna Nansilikli Chanduna Set Law Makola Matai Hydro Yankat Lubadi Zauraba Haibung Pambi Yamagi Masama Mahaki Lawailim Putamna Haitarakpadu Ubada Chandu Kana Laroga Sentui Adu Mahana Sentukliba Makai Adum Desu Usaduna Tana Tanaduna Tasalakli Masidagi Chandugi Kokta Zauraba Usaduna Nantiakpada Chandudo Laima the Tuki Aduka Zauraba Usha Aduna Mahaki Matavata Nantiakadaki Matavaki Sarupuna Punkai Kaiduna Yamna Wana Chandudo Shore Holy Masidagi China Consu Sum Hinzelakli Tanja Adu Makta Saishu Suduna Maning Handuna Lakiba Hanubia Dusu Mahaki Manak Yoshilakli Tawaki Sarupuna Punkai Kai Kibuki China Kona Mahak Nauduna Lady Bani Aduga Zauraba Mi Amana Konbata Tumba Kara Wargataba Haibo Masado in Tuknabugita Mutiamna Kana Honori Adubu Machi Power Lengdi
ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯒꯗꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯑꯁꯨꯝ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯍꯦ ꯍꯅꯨꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯗꯤ? ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯑꯉꯥꯡꯒꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯃꯃꯥꯏꯗꯨꯅ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯗꯨꯒ ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯏ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯆꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯤ꯫ ꯆꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯊꯛꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯆꯟꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ "ꯀꯔꯤꯅꯣꯗ, ꯉꯁꯥꯏ ꯑꯩꯕꯨ ꯏꯊꯛꯁꯤꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯑꯃ ꯅꯟꯊꯈꯤꯕꯗꯥꯏꯅꯦ? ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯧꯕ ꯑꯣꯏꯔꯦꯗ꯭ꯔꯥ? ꯑꯁ, ꯑꯩ ꯐꯥꯎꯅꯕꯗ ꯄ꯭ꯔꯚꯥꯞ ꯆꯠꯇꯕꯗꯤ." ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛ ꯍꯧꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯟꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯆꯟꯗꯨꯅ "ꯀꯔꯤꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯎꯔꯤ ꯑꯃ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯔꯤ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯠꯂꯨꯕꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯆꯩꯁꯨ ꯑꯃ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯏꯟꯅꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯆꯩꯁꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯌꯨꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯃꯥꯏꯀꯩ ꯇꯥꯝꯅ ꯀꯣꯛ ꯀꯣꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛꯁꯤꯡꯅ ꯍꯧꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯎꯔꯤ ꯑꯃ ꯌꯦꯠꯁꯤꯜꯂꯤꯕꯗꯨꯁꯨ ꯃꯍꯥꯛꯅ ꯆꯦꯟꯅ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯁꯨ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯂꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡꯗ ꯈꯨꯔꯧ ꯊꯥꯡꯖꯤꯟꯕꯗꯒꯤ ꯆꯟꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯆꯩꯁꯨ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯆꯩꯁꯨ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯗ "ꯑꯕꯣꯛ, ꯅꯪ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯆꯩꯁꯤꯅ ꯀꯟꯗꯨꯅ ꯅꯪꯕꯨ ꯐꯨꯒꯅꯤ." ꯑꯗꯨꯝꯅ ꯆꯟꯗꯨꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯐꯝꯂꯝꯕꯗꯒꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯍꯩꯕꯣꯡꯗꯨꯃꯨꯛ ꯍꯦꯛ ꯋꯥꯡꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯂꯣꯡꯅ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯟꯗꯨꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯃꯥꯡꯂꯕꯁꯨ ꯃꯥꯡꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯈꯤ꯫ ꯆꯟꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯀꯩꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯉꯁꯥꯏ ꯂꯧꯀꯣꯟꯗ ꯆꯠꯈꯤꯕꯗꯥꯏꯅꯦ? ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯅ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯅ "ꯍꯥꯏ, ꯅꯪꯁꯤ ꯂꯧꯀꯣꯜꯒꯤ ꯂꯝꯕꯤ ꯑꯃꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯑꯁꯤꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯁꯤꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯁꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄꯗ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯍꯧꯗꯣꯛꯄꯗꯒꯤ ꯅꯪ ꯌꯥꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏꯋꯣꯛ ꯇꯤꯜꯂꯣꯛꯄꯒ ꯇꯧꯈꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯆꯟꯗꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯆꯟꯗꯨꯗ "ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯇꯣꯝꯇ ꯂꯧꯀꯣꯜꯗ ꯀꯨꯝꯂꯨꯔꯒꯅꯨ, ꯍꯩꯕꯣꯡꯒꯤ ꯃꯈꯣꯡꯗꯣ ꯈꯔ ꯕꯦꯔꯥ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯆꯟꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯗ ꯆꯟꯗꯨꯒꯤ ꯃꯄꯥꯕꯨꯡꯅ "ꯐꯔꯦꯁꯦ ꯏꯕꯨꯡꯉꯣ, ꯌꯦꯟꯁꯤꯡꯗꯨꯅ ꯅꯪꯅ ꯁꯦꯟꯅꯔꯣ ꯑꯗꯨꯒ ꯆꯨꯖꯥꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨꯅ ꯑꯩꯅ ꯁꯦꯟꯅꯔꯒꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯁꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕ ꯑꯥꯗ ꯂꯣꯏꯅꯃꯛ ꯇꯧꯔꯁꯤꯀꯣ." "ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯕꯨꯗꯤ ꯍꯅꯨꯕꯤꯗꯨ ꯑꯣꯛꯅꯔꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯄꯁꯤꯡꯗꯤ ꯑꯣꯛꯅꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ "ꯑꯁ, ꯀꯗꯥꯏꯗ ꯋꯥꯅꯣꯗ ꯄꯥꯕꯨꯡ, ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯑꯁꯣꯝ ꯃꯈꯥꯔꯣꯝꯒꯤ ꯈꯨꯟꯗꯒꯤ ꯃꯤꯅ ꯍꯨꯔꯥꯟꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯍꯥꯛꯅ ꯌꯦꯟꯁꯤꯡꯗꯨ ꯁꯪꯂꯒ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯆꯨꯖꯥꯛꯁꯤꯡꯗꯨ ꯑꯣꯏꯅ ꯁꯪꯂꯨꯔꯒꯦꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ "ꯄꯥꯕꯨꯡ, ꯌꯥꯔꯅꯤ, ꯑꯩꯗꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯊꯦꯡꯅꯔꯣꯏꯗꯕ ꯃꯔꯝ ꯈꯪꯉꯤ,
aduna pabung oina sangpagi sangba yengdu dum sangbiyo aina chujak to adum sangi asum da mapa macha ngahak marai tongraba matungta chanduna mana oina chujak sangba haiba bafam da yanari numit adugi numidang wairamni chandu changan charaga mahak parap lakli matam adudati labukta thadokuna thamba san mayam amasu hoigalakpagi san hoigalakliba singa to ka thengnari san salup hoigalakpa to chandu leptuna ngahak jingru leithokli madugi matungda chandu mafam khudimakta san hoigapa punoi loikhre haiba khanglakpadagi mahak chujak hauriba adomda lakli mahanga lakka matamda haibong pambi adusu thengnari haibong pambi aduda mahakna leplaga mathak phawba mahakna makhongdagi yengkhali aduga mahakna ngarang aina ukhiba hanubidu masigi haibong simu hek wang haibong sigi masara nan thekpada hanubidu siraga karigidamakta ikhoida mana adumna chabi jething piribanu madu magi oiba karigumba warolama pendaba ma ikhoida hainingba mal phai horengi ahingdi maga wari sandaba yadi mana aibu hatki khalabadi karigi aibu hinga thadoragli hatki harabadi ngarang aduma halamba yaina phai horen ahingdi akiba punamak khangjellaga hanubi aduga wari sadaba yadre asumna khallaga chanba mahaki chujak hauriba mafam maduda parap adumak chatkhri numidangi matamdo pung 13 muk tarabani chandu do torchlight ama pairaga mahak haibong makhong adu tamna parap lakli mahak na ngasi lakpa matamdadi haibong adugi makhongta kana amata leiramdi masidagi chandu na haibong adugi makhongta ngehak leplaga amuk lei phamlaga amuk lei hanubi adubu tholokpa ngaidun leiri asumna chandu na phana kuina ngairambadagi chandu do tumneng lakaduna mafam madaida tumthakri mahak ne hek tumthakhibaga mahak ki manakta makhwang kolabi hanubi ama masunupi ama makut samduna parap changsilakli aduga chandu ki manakta changsilakli matam adu chanduna hanubi du lakli asumna hairaga mahak na hanubi du ki manakta changsili aduga abok karigino abu na pham masida chatpa ngamdraba lanba ngamdraba thawai amagum leiribasibo nati abu ki apaba to karino nasuda haibi aini sodana pangthok jagani adumna hairubada hanubi adudi chanduda karimata haidana makoigi chatham thokpado adum chatti matam maruda chanduna hanubi du ka chaminhariba nupi masa aduda abema hairokse kedoroge ba noigi bu bukananga kai chalubano adumna hairakpadutta masu nupi aduna aikhoise thabak ama chalubani aduga halakpada asumna hairaga chaplepkhiba adutta chanduna halakpada kedoroba halakpada kedoroge adumna hairupata nupi masa aduna haibong horibadumda khudom mithilai adumna khudom mithilakpadadi makhoiga chap manana hanubi amaga nupi masa amaga wari sanaduna nuktuna lakli matamdo anukisu kan shitli madupunamak chandusu uribani masidagi ti khanghaudana sauraba haibong amagi masa ama khudakta setharakli matam aduta hanubi amadi nupi masa adugi mathakta phaigrak phaina haibong aduna nanki naliba haibong aduna nupi macha amadi hanubi adugi thabakta nankhibana thabakto pungkai kaibadagi kudak adu tamakoi mayadagi I heithaduna mamitto ngangsangna sikhibani madupunamak chanduna mamitta sangsangna uri amadi haibongi masa aduna seret launa setharakagi ahuga makoladu sumahak taribani madupunamak urba matungda chanduna nupi macha amadi hanubi anugi mamai lesilakpadadi leiramdrei matam maruda chanduna kadom chakre haduna akoibaduda koilei leiduna jingai ikhang hauduna haibong pambi adugi masadagi hanubi amati angang ado chongtharakli madu ubada chandu do khangprek khangduna mahak mikau khangthok thokli masidagi chanduna mangdo wena lakna leiren tawrisi kamdawni hojiki mangdu karino asumna khallaga mahanga leiringai mahaki nakanda sut kainoma tawbagi khonjal tarai maruda chanduna karino ne tungde sut tawri basibo haiduna leithok lubada nupi macha ama mama non tharaga kaptuna leiramli madu ubada chanduna changselaklaga abem kaidore kaidoroge banangbo nang aigi mangdu ukiba nupi dura adumna hairakpada nupi macha aduna mani haiduna khomi masidagi di chanduna karigidamakta nukona pham masita lan ngamdraba miran lamba olaba thawai amagum leiribano nokoi bukana amatana mathau mangam ningthina pangthok pidrabra haiduna chanduna hangi
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯀꯗꯕꯗꯣ ꯑꯃꯠꯇ ꯊꯥꯗꯣꯛꯇ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯟꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯆꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯣ ꯏꯕꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯤ ꯃꯈꯣꯏꯅ ꯁꯥꯎꯅꯕꯗꯒꯤ ꯁꯣꯔꯥꯠ ꯑꯃꯗꯤ ꯑꯇꯩ ꯊꯧꯔꯝꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦꯕꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯣ ꯑꯩ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯈꯣꯏꯒꯤ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯅꯁꯨꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯍꯟꯖꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯄꯨꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯗ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯕꯤꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯪꯅꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤ ꯐꯔꯦ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯁꯨꯡꯉꯩꯗ ꯑꯃꯥꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤꯡ ꯑꯁꯤ ꯄꯤꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯩꯕꯥꯛ ꯆꯠꯈ꯭ꯔꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯆꯟꯗꯨꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯟꯗꯨꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩꯁꯨ ꯆꯨꯖꯥꯛ ꯉꯥꯛꯂꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯆꯨꯖꯥꯛ ꯉꯥꯛꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒ ꯇꯧꯔꯒ ꯉꯔꯥꯡ ꯃꯍꯥꯛꯄꯨ ꯌꯦꯡꯕꯤꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯟꯗꯨꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯇꯤꯛꯅ ꯊꯧꯅꯥ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯔꯕ ꯃꯐꯝ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯤ ꯐꯔꯦ ꯅꯍꯥꯛꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯛꯇꯨꯅ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯇꯩꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯁꯛꯇꯤ ꯎꯗꯕ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯟ ꯑꯅꯤꯈꯛ ꯌꯦꯜꯂꯤꯡ ꯊꯥꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯟꯗꯨꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯄꯗꯒꯤ ꯆꯟꯗꯨꯒꯤ ꯃꯄꯥꯅꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯈꯥꯏꯒꯠꯅꯗꯨꯅ ꯌꯦꯟ ꯑꯅꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯦꯟ ꯑꯅꯤ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯌꯦꯟ ꯑꯅꯤꯗꯣ ꯃꯀꯣꯛ ꯎꯔꯨ ꯉꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯕꯨ ꯉꯥꯎꯍꯟꯕꯒꯨꯝ ꯈꯧꯔꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯨꯝ ꯐꯗ꯭ꯔꯪ ꯆꯣꯡꯂꯝꯂꯒ ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯆꯟꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯨ ꯃꯍꯥꯛ ꯆꯨꯖꯥꯛ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯟꯕ ꯌꯥꯔꯣꯏ ꯆꯨꯖꯥꯛꯀꯤ ꯂꯩꯔꯤꯕ ꯂꯧꯀꯣꯟ ꯑꯗꯣꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯠꯈꯤ ꯃꯇꯝꯗꯨ ꯄꯨꯡ 2 ꯇꯥꯔꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯨꯖꯥꯛꯀꯤ ꯂꯩꯔꯤꯕ ꯐꯥꯔꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯆꯨꯖꯥꯛ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣꯠ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯆꯟꯗꯨꯗꯣ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯆꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯥꯞꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯄꯤꯠ ꯈꯠꯂꯝꯂꯒ ꯑꯗꯨꯃꯛ ꯃꯨꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯕꯨ ꯉꯥꯜꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯟꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯁꯨ ꯑꯗꯨꯒ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯆꯟꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯂꯝꯂꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯍꯟꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ
ꯆꯟꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯁꯨ ꯆꯨꯖꯥꯛꯀꯤ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯍꯩꯕꯨꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯟꯕ ꯉꯝꯗꯅ ꯂꯩꯔꯝꯂꯕ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯃꯥꯏꯕ ꯇꯧꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯍꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯟꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫